mana start namaga start tawgera sunga moiduneba ado high posi sumba alarm kit si adongi gari da panbiragade haiba singasi ngakthokpa ngamgani haiba wakhalun thamjaning mani ado mayamge wakhalun da kari laibano haibudi domdongi wakhalun da laibadu comment da dum thambirakani adu koina thamjaiba si adomdongi manga da gari sing adu section ba yabra haibudi matangda sigi product si panbirakadi hena phagadra haiba thamjabani Kurumzari yang beri puna po channel si Mikey ahan magtada taram nuksari yang beri bukai puna po ngasi mayang FM da thamjar kadai basi akhoi Manipurda yam tatana khoi gi kano thok bai batare khoi gari mangbugi problem si ko gari mangbai problem si yam tatana thok pani aduna haiba mayam sing asida thamjaring se akhoina gari se khoina mangen haibde tum tare ure CCTV camera da huramana pura sakhiba gari phakair pura sakhiba adagi thamna adum mangba haibtare adu Huranbaga Amadi Mapuga Huramna singakpa mapuzu singde aktaba mapuna singba Hurambazu singde aktaba samai tawna ani ji dum charmina ba haibtare adu da myam thamjaning ja khoina alarm kit haitare ko khoi si center lock so dum hai aduga khoi gi bike ki alarm kits haitare adongi gari si Hurambasna hubungam danaba si anauba natte amaram da hajaragadi masi khoina yamna dum liraba product atane hajabatare adu tangai fadana khoi eramdam Manipurda masi gari singda amamam installation tobiragati adom dongi gari du mangda na bagi kudung sabji masi gi alarm stagi phangba yabra haibdi matangda thamjabani adu haibe alarm se khoi eramdam Manipurda already dum phangaga laibadi adu mayamna asida yamna kanna wakhalon laitabna oirambe haina khali aduna haiba pot si susosuna panbiragadi adomdongi gari to mangbi kudong kana si sa kudong sabadu uranba singsu da piroi pidana ba haiba tare thamjabe ai masta dum kana ba kaya mi yauri masti da koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haiba tare adong gari du state da koi gi lock tawba lock hangba adagi samna habda adongi gari du Pak amada khama leire adong gai du machu mana ba ta oidna masum karam mano ang gai du khandra gari sigi side gi sisna namakanda adongi gari du kana toba alarm khong pa haitare sisu domi oiba adagi amana somna khani gi sida pirisina koi gi adongi gari du dum khamna adomna start tawba haitare sida ge dum namma start tawba ya bagi kudong sabu sida yauri haisabatare ada haiba ani mak sa dum sisna bayai animak si sinaju yare si sinaju anima dum sinabe ai ado hai posi Hurambana gari se hek purage khalakanda gai je them kan alarm khong pani samna dum hai abada myamna khangani hena alarm khong kadawani alarm khong matunda gari si mana anyhow mana gari si phakai dan puge ha ga ju phakai ra fawa alarm dum khong ga dun plus adu matakta mana gari si start tawge ha matam da ju start tawje horoi du neba adom gari start tawde bida mana phana ki kaugera mana so hanga mana start namaga start tawgera sunga moiduneba ado high posi sumba alarm kit si adongi gari da panbiragade haiba singasi ngakthokpa ngamgani haiba wakhalun thamjaning mani ado mayamge wakhalun da kari laibano haibudi domdongi wakhalun da laibadu comment da dum thambirakani adu koina thamjaiba si adomdongi manga da gari sing adu section ba yabra haibudi matangda sigi product si panbirakadi hena phagadra haiba thamjabani Kurumzari yang beri puna po channel si Mikey ahan magtada taram nuksari yang beri bukai puna po ngasi mayang FM da thamjar kadai basi akhoi Manipurda yam tatana khoi gi kano thok bai batare khoi gari mangbugi problem si ko gari mangbai problem si yam tatana thok pani aduna haiba mayam sing asida thamjaring se akhoina gari se koina mangen haibde tum tare ure CCTV camera da Huramana pura sakhiba gari phakair pura sakhiba adagi thamna adum mangba haibtare adu Huranbaga Amadi Mapuga Huramna singakpa mapuzu singde aktaba mapuna singba Hurambazu singde aktaba samai tawna ani ji dum charmina ba haibtare adu da myam thamjaning ja khoina alarm kit haitare ko khoi si center lock so dum hai aduga khoi gi bike ki alarm kits haitare adongi gari si Hurambasna hubungam danaba si
anauba natte amamda haijaragadi masi akoina yamna adum liraba product ngatane haijaba tare adubu tangai fadana khoi eramdam Manipurda masi gari singda amamam installation tobiragadi adom domgi gari du mangda nabagi kudong sabsi masigi alarms tagi phangba yaba haibdi matangda thamjaba ne ada haibe alarm se khoi eramdam Manipurda already dum phangaga laibadi adu mayamna asida yamna kanna wakhalon laitabna oirambe haina khali aduna haiba pot asi susosudna panbiragadi adom domgi gari du mangbi kudong kana si sa kudong sabadu uranba singsuda piroi pidana ba haiba tare thamjaba ai masta dum kana ba kaya mi yauri masjida koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haiba tare adong gari du sida koi gi lock tawba lock hangba adagi samna habda adongi gari du pak amada khama leire adong gari du machu mana ba to oidna masum karam karam mano ang gari du khangre gari sigi side gi sisna namakanda adongi gari du kana tawba alarm khong pa haitare sisu dumi oiba adagi amana somna khangi sida piri sina koi gi adongi gari du dum khamna adomna start tawba haitare sidagi dum namma start tawba yaba gi kudong sabu masida yauri haijaba tare ado haiba ani mak sa dum sina bayai ani mak sina jare sina jare ani madum sina bayai ado hai posi Huranbana gari se hek purage khalakanda gari them kanda alarm khong pani samna dum haibada myamna khangani hena alarm khong kadawani alarm khong matungda gari simana anyhow mana gari si phakai da puge haga ju phakai ra fawa alarm dum khong gaduni plus adu matakta mana gari si start tawge hai matam da ju start tawje horoi du neba adom gari start tawde bida mana phana ki kaugera mana so hanga mana start namaga start tawgera sunganga moi du neba ado high posi sumba alarm kit si adom dongi gari da panbiragade haiba singasi ngakthokpa ngamgani haiba wakhalun thamjani mani ado mayamge wakhalun da kari ke laibano haibudi adom dongi wakhalun da laibadu comment adom thambirakani adu koina thamjaiba si adom dongi manga da gari sing adu section ba yabra haibudi matangda sigi product si panbirakadi hena phagadra haiba thamjabani Kurumzari yingbiri puna po sina si Maikiri ahan magtada taram nuksari yingbiri bukai puna po ngasi mayang FM da thamjar kadiba si akhoi Manipurda yam tatana khoi gi kano thokpa haiba tare khoi gari mangbugi problem si ko gari mangbi problem si yam tatana thokpani aduna haiba mayam singa sida thamjaringi se akhoina gari se koina mange haibade dum tare ure CCTV camera da Huranbana puru sakhiba gari phakai puru sakhiba adagi thamna adum mangba haiba tare adu Huranbaga Amadi Mapuga Huranbana singakpa mapuju singde yaktaba mapuna singba Huranbasu singde yaktaba samai tawna ani ji dum chanmina ba haiba tare adu da myam thamjaning ja khoina alarm kit haitare ko khoi si center lock so dum hai aduga khoi gi bike ki alarm kits haitare adongi gari si Huranbasna hubungamdana ba si anauba natte amamda haijaragadi masi akoina yamna dum liraba product ngatane haijaba tare adubu tangai fadana khoi eramdam Manipurda masi gari singda amamam installation tobiragadi adom domgi gari du mangda nabagi kudong sabsi masigi alarms tagi phangba yaba haibdi matangda thamjaba ne ada haibe alarm se khoi eramdam Manipurda already dum phangaga laibadi adu mayamna asida yamna kanna wakhalon laitabna oirambe haina khali aduna haiba pot asi susosudna panbiragadi adom dongi gari du mangbi kudong kana si sa kudong sabadu uranba singsuda piroi pidana ba haiba tare thamjaba ai masta dum kana ba kaya mi yauri masjida koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haiba tare adong gari du sida koi gi lock tawba lock hangba adagi samna habda adongi gari du pak amada khama leire adong gari du machu mana ba to oidna masum karam mano ang gari du khangre gari sigi side gi sisna namakanda adongi gari du kana tawba alarm khong pa haitare sisu dumi oiba adagi amana somna khangi sida piri sina koi gi adongi gari du dum khamna adomna start tawba haitare sidagi dum namma start tawba yaba gi kudong sabu masida yauri haijaba tare ado haiba ani mak sa dum sina bayai
animak si sinaju yare si sinaju yare animak adum sinabe yai ado hai posi Huranbana gari se hek purage khalakanda gari se them kanda elam khong pani samsam adum hayabada myamna khangani hena elam khong kadawani elam khong matungda gari simana anyhow mana gari si phakai da puge haga ju phakai ra fawa elam adum khong gaduni plus adum matakta mana gari si start tauge hai matam da ju start tau je horoi du neba adom gari start tau da bida mana phana ki kaugera mana so hanga mana start namaga start taugera sunganga moi du neba ado high posi siumba elam kit si adom dongi gari da pan biraga de haiba singasi ngakthokpa ngami ngamgani haiba wakhalun thamjaning mani ado mayang ge wakhalun da kari ke leibano haiba di adom dongi wakhalun da leiba du comment da dum thambirakani ado koina thamjai ba si adom dongi manga da gari sing adu section ba yabra haibdi matangda sigi product si panbiragadi hena phagadra haib thamjabani Kurumjari yengbi puna po chena simai kiri ahan maktada taram nuksari yengbi ukai puna po ngasi mayang FM da thamjarakadi basi akhoi Manipurda yam tatana khoi gi kano thokpa haib tare khoi gari mangbugi problem si ko gari mangbi problem si yam tatana thokpani aduna haiba mayam singa sida thamjaning se akhoina gari se koina mange haibde tum tare ure CCTV camera da Huranbana pura sakhiba gari phakai ra pura sakhiba adagi thamna adum mangba haib tare adu Huranbaga Amadi Mapuga Huranbana singakpa mapuju singde yaktaba mapuna singba Huranbasu singde yaktaba samai tawna ani ji dum charmina ba haib tare adu da myam thamjaning ja khoina alarm kit hai tare ko khoi si center lock so dum hai aduga khoi gi bike ki alarm kits hai tare adongi gari si Huranbasna hubungam danaba si anauba natte amaram da haijaragadi masi khoina yamna dum liraba product atane haijaba tare adu tangai fadana khoi eramdam Manipurda masi gari singda amamam installation tobiragadi adom dongi gari du mangdana bagi kudung sa masi gi alarm stagi phangba yabra haibdi matangda thamjabani ado haibe alarm se ko eramdam Manipurda already dum phangaga laibadi ado mayamna asida yamna kanna wakhalon laitabna oirambe haina khali aduna haiba pot si susosudna panbiragadi adom dongi gari du mangbi kudong kana si sa kudong sabadu Huranba singsu da piroi pidana ba haiba tare thamjabe ai masta dum kana ba kaya mi yauri masti da koina sigi remote hai tare sina koi ki ni sidagi sudum tawya ba sidagi sudum control tawya ba hai tare adong gari du state da koi gi lock tawba lock hangba adagi samna da adongi gari du park amada khama leire adong gari du machu mana ba da oidna masum karam no ang gari du khangre gari sigi side dagi sisna namakanda adongi gari du kana tawba alarm khong pa hai tare sisudumi oiba adagi amana somna khangi sida pirisina koi gi adongi gari do dum khamna adomna start tawba hai tare sidagi dum namma start tawba ya bagi kudong sa pu masida yauri hai jaba tare ado hai ba animak se dum sina be ai animak si sinaju yare si sinaju yare animak dum sina be ai ado hai posi Huranbana gari se hek purage khalakanda gari se them kanda elam khong pani samsam adum hayabada myamna khangani hena elam khong kadawani elam khong matungda gari simana anyhow mana gari si phakai da puge haga ju phakai ra fawa elam adum khong gaduni plus adum matakta mana gari si start tauge hai matam da ju start tau je horoi du neba adom gari start tau da bida mana phana ki kaugera mana so hanga mana start namaga start taugera sunganga moi du neba ado high posi siumba alarm kit si adom dongi gari da panbiragadi haiba singasi ngakthokpa ngami ngamgani haiba wakhalun thamjaning mani ado mayang ge wakhalun da kari ke leibano haiba di adom dongi wakhalun da leiba du comment da dum thambirakani adu koina thamjai ba si adom dongi manga da gari sing adu section ba yabra haibdi matangda sigi product si panbiragadi hena phagadra haib thamjabani Kurumjari yengbi puna po chena simai kiri ahan maktada taram nuksari yengbi ukai puna po ngasi mayang FM da thamjarakadi basi akhoi Manipurda yam tatana khoi gi kano thokpa haib tare khoi gari mangbugi problem si ko gari mangbi problem si yam tatana thokpani aduna haiba mayam singa sida thamjaning se akhoina gari se koina mange haibde tum tare ure CCTV camera da Huranbana pura sakhiba gari phakai ra pura sakhiba
adagi thamna adum mangba haiba tare adu Huranbaga Amadi Mapuga Huranbaga Mapuga Huramna singakpa mapuzu singde yaktaba mapuna singba Hurambazu singde yaktaba samai tawna ani ji dum chanmina ba haiba tare adu da myam thamjaning ja khoina alarm kit hai tare ko khoi si center lock so dum hai aduga khoi gi bike ki alarm kit hai tare adongi gari si Hurambasna hubungam dana ba si anauba natte amaram da haijaragadi masi khoina yamna dum liraba product atane haijaba tare adu tangai fadana khoi eramdam Manipurda masi gari singda amamam installation tobiragati adom dongi gari du mangdana bagi kudung sabsi masigi alarm stagi phangba yaba haibdi matangda thamjaba ni adu haibe alarm se khoi eramdam Manipurda already dum phangaga laibadi adu mayamna asida yamna kanna wakhalon laitabna oirambe haina khali aduna haiba pot asi susosuna panbiragadi adomdongi gari du mangbi kudung kuda kana si cha kudung sabadu uranba singsuda piroi pidana ba haiba tare thamjabe ai masta dum kana ba kaya mi yauri masti da koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haiba tare adongi gari du state da koi gi lock tawba lock hangba adagi samna habda adongi gari du pak amada khama leire adong gai du machu mana ba to oidna masum karam no an gai du khangre gari sigi side dagi sisna namakanda adongi gari du kana tawba alarm khong pa haitare sisu dum oiba adagi amana somna khani gi sida pirisina koi gi adongi gari du dum khamna adomna start tawba haitare sidagi dum namma start tawba ya bagi kudung sabu masida yauri haijaba tare ado haiba animak se dum sisna bayai animak si sinaju yare si sinaju yare animak dum sinna bayai ado hai posi Hurambana gari se hek purage khalakanda gari them kanda alarm khong pani samna dum haibada myamna khangani hena alarm khong kadawani alarm khong matungda gari simana anyhow mana gari si phakai dan puge haga ju phakai ra fawa alarm dum khong gaduni plus adu mathakta mana gari si start tawge hai matam da ju start tawje horoi du neba adom gari start tawde bida mana phana ki kaugera mana so hanga mana start namaga start tawgera sunga moi du neba ado high posi sumba alarm kit si adongi gari da panbiragade haiba singasi ngakthokpa ngamgani haiba wakhalun thamjaning mani ado mayang wakhalun da kari ke laibano haibudi adongi wakhalun da laibadu comment da dum thambirakani adu koina thamjai basi adongi manga da gari singa du section ba yabra haibudi matangda sigi product si panbiragadi hena phagadra haiba thamjabani Kurumzari yingbiri puna po channel si maikiri ahan magtada taram nuksari yingbiri ukai puna po ngasi mayang FM da thamjar kadui basi akhoi Manipurda yam tatana khoi gi kano thokpa hai batare khoi gari mangbugi problem si ko gari mangbai problem si yam tatana thokpani aduna haiba mayam singa sida thamjaning se akhoina gari se koina mangen haibate tum tare ure CCTV camera da Huranbana pura sakhiba gari phakai ra pura sakhiba adagi thamna adum mangba haiba tare adu Huranbaga Amadi Mapuga Huramna singakpa mapuzu singde yaktaba mapuna singba Hurambazu singde yaktaba samai tawna ani ji dum chanmina ba haiba tare adu da myam thamjaning ja khoina alarm kit hai tare ko khoi si center lock so dum hai aduga khoi gi bike ki alarm kit hai tare adongi gari si Hurambasna hubungam dana ba si anauba natte amaram da haijaragadi masi khoina yamna dum liraba product atane haijaba tare adu tangai fadana khoi eramdam Manipurda masi gari singda amamam installation tobiragati adomdongi gari du mangdana bagi kudung sabsi masigi alarm stagi phangba yaba haibdi matangda thamjabani adu haibe alarm se khoi eramdam Manipurda already dum phangaga laibadi adu mayamna asida yamna kanna wakhalon laitabna oirambe haina khali aduna haiba pot asi susosuna panbiragadi adomdongi gari du mangbi kudung kuda kana si cha kudung sabadu uranba singsuda piroi pidana ba haiba tare thamjabe ai masta dum kana ba kaya mi yauri masti da koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haiba tare adongi gari du state da koi gi lock tawba lock hangba adagi samna habda adongi gari du
पाक अमदा खाम लेरे अदुम गाइड मचु माना बंगा तो ओइदना मसुम करम करम मनो अन गाइड खंद्रे हगरी सिगी साइड तगी सिसना नम खांदा अदोंगी गाड़ी तु कनो तोबा एलाम खोंग पा हाइतारे सिसु दुम ओइबा अदगी अमना सोमना खानिगी सिदा पीरिसिना खोइगी अदोंगी गाड़ी दो दुम खामना अदोमना स्टार्ट तौबा हाइतारे सिदगी दुम नम स्टार्ट तौबा याबगी कुदुंग साबु मसिदा याउरि हाइजबा तारे अद हाइबजा अनिमक से दुम सिजना बेयाय अनिमक सिसिनाजु यारे सिसिनाजु यारे अनिमक दुम सिना बेयाय अदो हाइ पोसी हुरामबना गाड़ी से हेक पूरगे खलकांदा गाइजे थेमकांदा एलाम खोंग पनी समसमना दुम हायबदा म्यामना खांगनी हेना एलाम खोंग कदवनी एलाम खोंग मतुंदा गाड़ी सिमाना एनियाव माना गाड़ी सी फकाइदा पुगे हागजु फकाइरा फाव एलाम दुम खोंग गदुनी प्लस अदु मथकता माना गाड़ी सी स्टार्ट तौगे हाय मतमदजु स्टार्ट तौजे हौरोइदुनेबा अदोम गाड़ी स्टार्ट तौदबिदा माना फना कि काउगेरा माना सोहांगा माना स्टार्ट नमगा स्टार्ट तौगेरा सुंगा मोइदुनेबा अदो हाई पोसी सिगुम्बा एलाम किटसी अदोमदोंगी गाड़ीदा पानबिरगदे हाइबा सिंगसी ngaktokpa ngamgani haiba wakhalun thamjaningmani ado mayamge wakhalun da kari leibano haibudi adomdongi wakhalun da leibadu comment adum thambirakani adubu koina thamjaiba si adomdongi manga da gari sing adu section ba yabra haibudi matangda sigi product si panbirakadi hena phagadra haiba thamjabani Kurumzari yingbi puna po channel si maikiri ahan magtada taram nuksari yingbi ukai puna po ngasi mayang FM da thamjarakadi basi akhoi Manipurda yam tatana khoi kano thokpa hai batare khoi gari mangbugi problem se ko gari mangbugi problem se yam tatana thokpani aduna haiba mayam singa sida thamjaning se akhoina gari se khoina mangen haibate tum tare ure CCTV camera da huramana puru sakhiba gari phakaira puru sakhiba adagi thamna adum mangba haibtare adu Huranbaga Amadi Mapuga Huramna singakpa mapuzu singde artaba mapuna singba hurambazu singde artaba samaita ani zidum chanmina ba haibatare adu da myam thamjaning ja khoina alarm kit haitare ko khoi si center lock so dum hai aduga khoi gi bike ki alarm kits haitare adongi gari si hurambasna hubungam dana ba si anauba natte amaram da hajaragadi masi khoina yamna dum लीरब प्रोडक्ट आतने है जब तारे अदब तंगाई फदना खो एरमदम मणिपुरदा मसी गाड़ी सिंगदा अममम इंस्टॉलेशन तौबिरगदी अदम दोंगी गाड़ी दु मांगदना बगी कुदुंग साबजी मसीगी अलार्म स्टगी फंगबा याबा हाइबदी matangda thamjabani अद हाइबे अलार्म से खो एरमदम मणिपुरदा ऑलरेडी दुम फंगगा लेबदी अदो मैमना सिदा यामना कन्ना वखलवन लेतबना ओइरमबे हाइन खली अदुना हाइबा पोटसी सुसुसुना पानबिरगदी अदोमदोंगी गाड़ी तो मांगबी कुदोंग कुदा कनसी चा कुदोंग साबदु उरानबसिंगसुदा पीरोय पीदना बा हाइबा तारे thamjabe ai masta dum kana ba kaya mi yauri masti da koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haib tare adong gari du sti da koi gi lock tawba lock hangba adagi samna habda adongi gari du पाक अमदा खाम लेरे अदुम गाइड मचु माना बंगा तो ओइदना मसुम करम मनो अन गाइड खंद्रे हगरी सिगी साइड तगी सिसना नम खांदा अदोंगी गाड़ी तु कनो तोबा एलाम खोंग पा हाइतारे सिसु दुम ओइबा अदगी अमना सोमना खानिगी सिदा पीरिसिना खोइगी अदोंगी गाड़ी दो दुम खामना अदोमना स्टार्ट तौबा हाइतारे सिदगी दुम नम स्टार्ट तौबा याबगी कुदुंग साबु मसिदा याउरि हाइजबा तारे अद हाइबजा अनिमक से दुम सिजना बेयाय animak sisinaju yare animak dum sinna beyaय ado hai posi huramana gari se hek पूरगे खलकांदा गाइजे थेमकांदा एलाम खोंग पनी समसमना दुम हायबदा म्यामना खांगनी हेना एलाम खोंग कदवनी एलाम खोंग मतुंदा गाड़ी सिमाना एनियाव माना गाड़ी सी फकाइदा पुगे हागजु फकाइरा फाव एलाम दुम खोंग गदुनी प्लस अदु मथकता माना गाड़ी सी स्टार्ट तौगे हाय मतमदजु स्टार्ट तौजे हौरोइदुनेबा अदोम गाड़ी स्टार्ट तौदबिदा माना फना कि काउगेरा माना सोहांगा माना स्टार्ट नमगा स्टार्ट तौगेरा सुंगा मोइदुनेबा अदो हाई पोसी सिगुम्बा एलार्म किटसी अदोमदोंगी गाड़ीदा पानबिरगदे हाइबा सिंगसी ngaktokpa ngamgani haiba wakhalun thamjaningmani ado mayamge wakhalun da kari leibano haibudi adomdongi wakhalun da leibadu comment adum thambirakani adubu koina thamjaiba si adomdongi manga da gari sing adu section ba yabra haibudi matangda sigi product si panbirakadi hena phagadra haiba thamjabani
Kurumzari yengbi puna po channel simai kiri ahan maktada taram nuksari yengbi ukai puna po ngasi meang FM da thamjar kadiba si akhoi Manipurda yam tatana khoi gi kano thokpa haiba tare khoi gari mangbugi problem si ko gari mangbugi problem si yam tatana thokpani aduna haiba mayam sing asida thamjaringi se akhoina gari se koina mangen haiba de tum tare ure CCTV camera da huranbaga Mapuga sakhiba gari phakaira pu sakhiba adagi thamna adum mangba haiba tare adu Huranbaga Amadi Mapuga Huranbaga singakpa mapuzu singde yaktaba mapuna singba Huranbazu singde yaktaba samai tawna ani ji dum chanmina ba haiba tare adu da myam thamjaning ja khoina alarm kit hai tare ko khoi si center lock so dum hai aduga khoi gi bike ki alarm kits hai tare adongi gari si Huranbasna hubungam dana ba si anauba natte amaram da haizaragadi masi khoina yamna dum liraba product atane haizaba tare adu tangai fadana khoi eramdam Manipurda masi gari singda amamam installation tobiragadi adom dongi gari du mangdana bagi kudong sa masi gi alarms tagi phangba yaba haibdi matangda thamjabani adu haibe alarm se khoi eramdam Manipurda already dum phangaga laibadi adu mayamna sida yamna kanna wakhalon laitabna oirambe haina khali aduna haiba pot si susosudna panbiragadi adomdongi gari du mangbi kudong kana si sa kudong sabadu uranba singsu da piroi pidana ba haiba tare thamjabe ai masta dum kana ba kaya mi yauri masti da koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haiba tare adongi gari du state da koi gi lock tawba lock hangba adagi samna da adongi gari du pak amada khama leire adong gai du machu mana ba to oidna masum karam mano ang gai du khang ra gari sigi side gi sisna namakanda adongi gari du kana toba alarm khong pa haitare sisu dum oiba adagi amana somna khani gi sida pirisina koi gi adongi gari du dum khamna adomna start to ba haitare sida ge dum namma start to ya ba gi kung sa pu sida yauri haisa batare ado hai ba ani mak sa dum sisna be ai animak sisina jare anima dum sinna be ai ado hai posi Huranbana gari je hek purage khalakanda gai je them kan alarm khong pani samna dum hai ba me amna khangani hena alarm khong kadawani alarm khong matunda gari simana anyhow mana gari si phakai da puge ha ga ju phakai ra fawa alarm dum khong ga dun plus adu matakta mana gari si start tauge ha matam da ju start tau je horoi du neba adom gari start tau da bida mana phana ki kaugera mana sohanga mana start namaga start togera sunganga moi du neba ado high posi simba alarm kit si adongi gari da panbiraga de haiba singasi ngakthokpa ngamgani haiba wakhalun thamjaning mani ado mayamge wakhalun da kari laibano haiba di adongi wakhalun da laiba du comment da thambirakani ado koina thamjaiba si adongi manga da gari singa du section ba yabra haibdi matangda sigi product si panbiragadi hena phagadra haiba thamjabani kurumzari yengbi puna po channel simai kiri ahan maktada taram nuksari yengbi ukai puna po ngasi meang FM da thamjar kadiba si akhoi Manipurda yam tatana khoi gi kano thokpa haiba tare khoi gari mangbugi problem si ko gari mangbugi problem si yam tatana thokpani aduna haiba mayam sing asida thamjaringi se akhoina gari se koina mangen haiba de tum tare ure CCTV camera da Huranbaga Mapuga sakhiba gari phakaira pu sakhiba adagi thamna adum mangba haiba tare adu Huranbaga Amadi Mapuga Huranbaga singakpa mapuzu singde yaktaba mapuna singba Huranbazu singde yaktaba samai tawna ani ji dum chanmina ba haiba tare adu da myam thamjaning ja khoina alarm kit hai tare ko khoi si center lock so dum hai aduga khoi gi bike ki alarm kits hai tare adongi gari si Huranbasna hubungam dana ba si anauba natte amaram da haizaragadi masi khoina yamna dum liraba product atane haizaba tare adu tangai fadana khoi eramdam Manipurda masi gari singda amamam installation tobiragadi adomdongi gari du mangdana bagi kudong sa masi gi alarms tagi phangba yaba haibdi matangda thamjabani adu haibe alarm se khoi eramdam Manipurda already dum phangaga laibadi adu mayamna sida yamna kanna wakhalon laitabna oirambe haina khali aduna haiba pot si
sungso shudna pan biragati adom adongi gari to mangbi kudong kano si kudong sabadu uranbasing suda piroi pidana ba haibatare thamjaba yai masda dum kana ba kaya mi yauri masjida koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haibatare adongi gari du sidai koi gi lok tawba lok hangba adagi samna habda adongi gari du pak amada kham leire adong gai du machu mana ba to oidna masum karam mano ang gai du khangre gari sigi side gi sisna namakanda adongi gari du kana toba elam khong pa haitare sisu dum oiba adagi amana somna khan gi sida pirisina koi gi adongi gari du dum khamna adomna start to ba haitare sida ge dum namma start to ya ba gi kudong sa bu sida yauri haisa batare ada hai ba ani mak sa dum sina be ai animak si sina juare anima dum sina be ai ado hai posi Huranbaga gari je hek purage khalakanda gai je them kan elam khong pani samna dum hai ba me amna khangani hena elam khong kadawani elam khong matungda gari simana enya mana gari si phakai da puge ha ga ju phakai ra fawa elam dum khong ga dun plus ade matakta mana gari si start tauge ha matam da ju start tau je horoi du neba adom gari start tau de bida mana phana ki kaugera mana so hanga mana start namaga start togera sunganga moidu neba ado high posi siumba elam kit si adom dongi gari da pan biraga de haiba singasi ngakthokpa ngamgani haiba wakhalun thamjaning mani ado mayang ge wakhalun da kari ke leibano haiba di adom dongi wakhalun da leiba du comment da dum thambirakani ado koina thamjai ba si adom dongi manga da gari sing adu section ba yabra haibdi matangda sigi product si panbida kadi hena phagadra haib thamjabani kurumjari yengbi puna po chena simai kiri ahan maktada taram nuksari himri ukai puna po ngasi meang fm da thamjar kadi basi akhoi Manipurda yam tatana khoi gi kano thokpa haib tare khoi gari mangbugi problem si ko gari mangbi problem si yam tatana thokpani aduna haiba mayam singa sida thamjaning se akhoina gari se koina mange habit dum tare ure CCTV camera da Huranbaga pura sakhiba gari phakai pura sakhiba adagi thamna adum mangba habit tare adu Huranbaga Amadi Mapuga Huranbaga singakpa mapuju singde aktaba mapuna singba Huranbaga singde aktaba samai tawna ani ji dum charmina ba habit tare adu da myam thamjaning ja khoina alarm kit hai tare ko khoi si center lock so dum hai aduga khoi gi bike ki alarm kits haitare adongi gari si Huranbasna hubungam danaba si anauba natte amaram da hajar gadi masi khoina yamna dum liraba product atane hajar batare adu tangai fadana khoi eramdam Manipurda masi gari singda amamam installation to biragati adom dongi gari du mangda na bagi kudong sa masi gi alarm stagi phangba yabra haibdi matangda thamjabani ada haibe alarm se ko eramdam Manipurda already dum phangaga leibadi adu mayamna sida yamna kanna wakhalon leitabna oirambe haina khali aduna haiba pot si sungso shudna pan biragati adom dongi gari to mangbi kudong kano si kudong sabadu uranbasing suda piroi pidana ba haibatare thamjaba yai masda dum kana ba kaya mi yauri masjida koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haibtare adong gari du sidai koi gi lok tawba lok hangba adagi samna habda adongi gari du pak amada kham leire adong gai du machu mana ba to oidna masum karam mano ang gai du khangre gari sigi side gi sisna namakanda adongi gari du kana toba elam khong pa haitare sisu dum oiba adagi amana somna khan gi sida pirisina koi gi adongi gari do dum khamna adomna start to ba haitare sida ge dum namma start to ya ba gi kudong sa bu sida yauri haisa batare ada hai ba ani mak sa dum sina be ai ani mak si sina juare anima dum sina be ai ado hai posi Huranbaga gari je hek purage khalakanda gai je them kan elam khong pani samna dum hai ba da me amna khangani hena elam khong kadawani elam khong matungda gari simana enya mana gari si phakai da puge ha ga ju phakai ra fawa elam dum khong ga dun plus ade matakta mana gari si start tauge ha matam da ju start tau je horoi du neba adom gari start tau de bida mana phana ki kaugera mana so hanga mana start namaga start tauge ra
sungang ngamoy du neba ado hai posi siumba alarm kit si adongi gari da panbiragade haiba singasi ngakthokpa ngami ngamgani haiba wakhalun thamjaning mani ado mayang ge wakhalun da kari ke leibano haibudi adom ge wakhalun da leibadu comment da dum thambirakani ado koina thamjai basi adom ge manga da gari sing adu section ba yabra haibudi matang da sigi product si panbirakadi hena phagadra haiba thamjabani Kurumzari yengbi puna po china si maikiri ahan magtada taram nuksari yengbi bukai puna po ngasi mayang FM da thamjarakadi basi akhoi Manipurda yam tatana khoi gi kano thokpa haiba tare khoi gari mangbugi problem se ko gari mangbugi problem se yam tatana thokpani aduna haiba mayam sing asida thamjaning se akhoina gari se khoina mange haiba de tum tare ure CCTV camera da huramana pura sakhiba gari phakai pura sakhiba adagi thamna adum mangba haiba tare adu Huranbaga Amadi Mapuga Huranbaga Mapuga Huramna singakpa mapuzu singde aktaba mapuna singba Hurambazu singde aktaba samai tawna ani ji dum charmina ba haiba tare adu da myam thamjaning ja khoina alarm kit hai tare ko khoi si center lock so dum hai aduga khoi gi bike ki alarm kit hai tare adongi gari si Hurambasna hubungam dana ba si anauba natte amaram da haijaragadi masi khoina yamna dum liraba product atane haijaba tare adu tangai fadana khoi eramdam Manipurda masi gari singda amamam installation tobiragati adom dongi gari du mangdana bagi kudung sabsi masi gi alarm stagi phangba yaba haibdi matangda thamjabani adu haibe alarm se khoi eramdam Manipurda already dum phangaga laibadi adu mayamna asida yamna kanna wakhalon laitabna oirambe haina khali aduna haiba pot asi susu na pan biragati adom dongi gari du mangbi kudong kudo kana si sa kudong sabadu uran basing su da piroi pidana ba haiba tare thamjabe ai masta dum kana ba kaya mi yauri masti da koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haiba tare adong gari du state da koi gi lock tawba lock hangba adagi samna habda adongi gari du pak amada khama leire adong gai du machu mana ma to oidna masum karam no ang gai du khangre gari sigi side gi sisna namakanda adongi gari du kana to ba alarm khong pa haitare sisu dum oiba adagi amana somna khani gi sida pirisina koi gi adongi gari du dum khamna adomna start to ba haitare sida ge dum namma start to ya ba gi kung sa pu sida yauri haijaba tare ada hai ba ani mak sa dum sisna be ai animak si sinaju yare si sinaju yare anima dum sinabe ai ado hai posi Huramana gari se hek purage khalakanda gari them kan alarm khong pani samna dum hai ba dam yamna khangani hena alarm khong kadawani alarm khong matungda gari si mana anyhow mana gari si phakai dan puge ha ga ju phakai ra fawa alarm dum khong ga dun plus adu mathakta mana gari si start tawge ha matam da ju start tawje horoi du neba adom gari start tawde bida mana phana ki kaugera mana so hanga mana start namaga start tawgera sungang ngamoy du neba ado hai posi siumba alarm kit si adongi gari da panbiragade haiba singasi ngakthokpa ngami ngamgani haiba wakhalun thamjaning mani ado mayang ge wakhalun da kari ke leibano haibudi adom ge wakhalun da leibadu comment da dum thambirakani adu koina thamjai basi adom ge manga da gari sing adu section ba yabra haibdi matangda sigi product si panbirakadi hena phagadra haiba thamjabani Kurumzari yengbi puna po china si maikiri ahan magtada taram nuksari yengbi bukai puna po ngasi mayang FM da thamjarakadi basi akhoi Manipurda yam tatana khoi gi kano thokpa haiba tare khoi gari mangbugi problem se ko gari mangbugi problem se yam tatana thokpani aduna haiba mayam sing asida thamjaning se akhoina gari se khoina mange haiba de tum tare ure CCTV camera da huramana pura sakhiba gari phakai pura sakhiba adagi thamna adum mangba haiba tare adu Huranbaga Amadi Mapuga Huramna singakpa mapuzu singde aktaba mapuna singba Hurambazu singde aktaba samai tawna ani ji dum charmina ba haiba tare adu da myam thamjaning ja khoina alarm kit hai tare ko khoi si center lock so dum hai aduga khoi gi bike ki alarm kit hai tare adongi gari si Hurambasna hubungam dana ba si
anauba natte amamda haizaragadi masi akoina yamna adum liraba product ngatane haizaba tare adubu tangai fadana khoi eramdam Manipurda masi gari singda amamam installation tobiragadi adom domgi gari du mangda nabagi kudung sab masi gi alarm stagi pangba yabra haibdi matangda thamjaba ne ada haibe alarm se khoi eramdam Manipurda already dum phangaga leibadi adu mayamna asida yamna kanna wakhalon leitabna oirambe haina khali aduna haiba pot asi susosudna panbiragadi adom domgi gari du mangbi kudung kuda kana si sa kudung sabadu uranba singsuda piroi pidana ba haiba tare thamjaba ai masta dum kana ba kaya mi yauri masjid koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haiba tare adong gari du sida koi gi lok tawba lok hangba adagi samna habda adongi gari du pak amada khama leire adong gari du machu mana ba ta oidna masum karam mano ang gari du khangre gari sigi side gi sisna namakanda adongi gari du kana tawba alarm khong pa haitare sisudum oiba adagi amana somna khangi sida pirisina koi gi adongi gari du dum khamna adomna start tawba haitare sidagi dum namma start tawba yabagi kung sa masida yauri haisaba tare ada haiba animak ni animak sadum sisna bayai animak sisina juyare sisina juyare animak dum sisna bayai ado hai posi Huranbaga gari se hek purage khalakanda gari them kanda alarm khong pani samna dum haibada mayamna khangani hena alarm khong kadawani alarm khong matungda gari simana anyhow mana gari si phakai da puge haga ju phakai ra fawa alarm dum khong gaduni plus adu mathakta mana gari si start tawge hai matam da ju start tawge horoi du neba adom gari start tawde bida mana phana ki kaugera mana so hanga mana start namaga start tawgera sunga moi du neba ado hai posi sumba alarm kit si adom dongi gari da panbiragade haiba singasi ngakthokpa ngamgani haiba wakhalun thamjaning mani ado mayang ge wakhalun da kari ke leibano haibudi domgi wakhalun da leibadu comment dum thambirakani adu koina thamjai basi adom domgi manga da gari sing adu section ba yabra haibudi matangda sigi product si panbirakadi hena phagadra haiba thamjabani Kurumzari yingbiri puna po channel si maikiri ahan magtada taram nuksari yingbiri ukai puna po ngasi mayang FM da thamjarakadi basi akhoi Manipurda yam tatana khoi gi kano thokpa hai batare khoi gari mangbugi problem se ko gari mangbugi problem se yam tatana thokpani aduna haiba mayam singa sida thamjaning se akhoina gari se koina mange haibate dum tare ure CCTV camera da Huranbaga pura sakhiba gari phakai pura sakhiba adagi thamna adum mangba haibatare adu Huranbaga Amadi Mapuga Huranbaga Mapuga Huranbaga singakpa mapuju singde artaba mapuna singba Huranbaga singde artaba samai tawna ani ji dum chanmina ba haibatare adu da myam thamjaning ja khoina alarm kit haitare ko khoi si center lock so dum hai aduga khoi gi bike ki alarm kit haitare adongi gari si Huranbasna hubungam dana ba si anauba natte amamda haizaragadi masi akoina yamna dum liraba product ngatane haizaba tare adubu tangai fadana khoi eramdam Manipurda masi gari singda amamam installation tobiragadi adom domgi gari du mangda nabagi kudung sab masi gi alarm stagi pangba yabra haibdi matangda thamjaba ne ada haibe alarm se khoi eramdam Manipurda already dum phangaga leibadi adu mayamna asida yamna kanna wakhalon leitabna oirambe haina khali aduna haiba pot asi susosudna panbiragadi adom domgi gari du mangbi kudung kuda kana si sa kudung sabadu uranba singsuda piroi pidana ba haiba tare thamjaba ai masta dum kana ba kaya mi yauri masjid koina sigi remote haitare sina koi ki ni sidagi sudum tawya ba sidagi sudum control tawya ba haiba tare adongi gari du sida koi gi lok tawba lok hangba adagi samna habda adongi gari du pak amada khama leire adong gari du machu mana ba ta oidna masum karam mano ang gari du khangre gari sigi side gi sisna namakanda adongi gari du kana tawba alarm khong pa haitare sisudum oiba adagi amana somna khangi sida pirisina koi gi adongi gari du dum khamna adomna start tawba haitare sidagi dum namma start tawba yabagi kung sa masida yauri haisaba tare ada haiba animak sadum sisna bayai
animak si sinaju yare si sinaju yare animak dum sinnabe yai ado hai posi Huranbana gari se hek purage khalakanda gari se themkanda elam khong pani samsamna dum hayabada myamna khangani hena elam khong kadawani elam khong matungda gari simana anyhow mana gari si phakai dan puge haga ju phakai ra fawa elam dum khong gaduni plus ade matakta mana gari si start tauge ha matam da ju start tau je horoi du neba adom gari start tau de bida mana phana ki kaugera mana so hanga mana start namaga start taugera sunga moi du neba ado high posi sumba elam kit si adom dongi gari da pan biraga de haiba singasi ngakthokpa ngamgani haiba wakhalun thamjaning mani ado mayang ge wakhalun da kari ke leibano haiba di adom dongi wakhalun da leiba di comment adom thambirakani ado koina thamjaiba si adom dongi manga da gari singa du section ba yabra haiba di matangda sigi product si pan birakani hena phagadra haiba thamjabani Kurumzari yingbi puna po channel si maikiri ahan magtada taram nuksari yingbi ukai puna po ngasi mayang FM da thamjar kadiba si akhoi Manipurda yam tatana khoi gi kano thokpa haiba tare khoi gari mangbugi problem si ko gari mangbi problem si yam tatana thokpani aduna haiba mayam singa sida thamjaring si akhoina gari se koina mangen haiba de tum tare ure CCTV camera da Huranbana puru sakhiba gari phakai puru sakhiba adagi thamna adum mangba haiba tare adu Huranbaga Amadi Mapuga Huranbana singakpa mapuju singde yaktaba mapuna singba Huranbasu singde yaktaba samai tawna ani ji dum chanmina ba haiba tare adu da myam thamjaning ja khoina alarm kit hai tare ko khoi si center lock so dum hai aduga khoi gi bike ki alarm kits hai tare adongi gari si Huranbasna hubungam dana ba si anauba natte amaramda haizaragadi masi khoina yamna dum liraba product ngatane haizaba tare adu tangai fadana khoi eramdam Manipurda masi gari singda amamam installation tobiragadi adom dongi gari du mangdana bagi kudong sa masi gi alarms tagi phangba yaba haibdi matangda thamjabani adu haibe alarm se khoi eramdam Manipurda already dum phangaga leibadi adu mayamna asida yamna kanna wakhalon leitabna oirambe haina khali aduna haiba pot si susosudna pan biragati adom dongi gari du mangbi kudong kana si sa kudong sabadu Huranba singsu da piroi pidana ba haiba tare thamjabe ai masta dum kana ba kaya mi yauri masti da koina sigi remote hai tare sina koi ki ni stagi sudum tawya ba stagi sudum control tawya ba haiba tare adongi gari du stagi da koi gi lock tawba lock hangba adagi samna da adongi gari du pak amada khama leire adong gai du machu mana ba to oidna masum karam mano ang gai du khangre gari sigi side gi sisna namakanda adongi gari du kana toba alarm khong pa haitare sisu dum oiba adagi amana somna khangi sida pirisina koi gi adongi gari du dum khamna adomna start to ba haitare sida ge dum namma start to ya ba gi kudong sa pu sida yauri haisaba tare ado haiba animak sa dum sina be ai animak si sinaju yare si sinaju yare animak dum sinnabe yai ado hai posi Huranbana gari se hek purage khalakanda gari se themkanda elam khong pani samsamna dum hayabada myamna khangani hena